ꯄꯥꯎꯆꯦꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯕꯥꯔꯗ ꯐ꯭ꯂꯨ ꯁꯟꯗꯣꯔꯛꯄꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯧꯗ ꯄꯥꯛꯇꯛꯅꯅ ꯌꯦꯟ ꯁꯤꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗ ꯌꯨꯝꯗ ꯌꯣꯛꯄ ꯌꯦꯟ ꯀꯌꯥꯃꯔꯣꯝ ꯄꯥꯛꯁꯟꯅ ꯁꯤꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯥꯔꯗ ꯐ꯭ꯂꯨ ꯑꯃꯨꯛ ꯁꯟꯗꯣꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯂꯨꯡꯐꯝꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛ ꯀꯌꯥ ꯁꯤꯕ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯣꯛ ꯌꯣꯟꯕ ꯑꯃꯗꯤ ꯑꯣꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯊꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯌꯦꯟ ꯀꯌꯥ ꯄꯥꯛꯇꯛꯅꯅ ꯁꯤꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯦ꯫ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛ ꯀꯌꯥ ꯁꯤꯕꯗꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯑꯃꯨꯛ ꯄꯥꯛꯁꯟꯅ ꯌꯦꯟ ꯀꯌꯥ ꯁꯤꯕ ꯊꯦꯡꯅꯕ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯌꯦꯟ ꯀꯌꯥ ꯄꯥꯛꯁꯟꯅ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯕꯥꯔꯗ ꯐ꯭ꯂꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯂꯨꯡꯐꯝꯗ ꯑꯣꯛ ꯌꯦꯟ ꯂꯣꯏꯕꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯁꯥꯂꯨꯡꯐꯝꯒꯤ ꯑꯀꯣꯏꯕꯗ ꯑꯣꯛ ꯀꯌꯥ ꯁꯤꯔꯤꯕ ꯑꯁꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯍꯥꯏꯕ ꯂꯥꯏꯆꯠ ꯑꯃꯅꯅꯤ ꯍꯥꯏꯅ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯗ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯣꯛ ꯌꯣꯟꯕ ꯑꯃꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯣꯛꯁꯤꯡ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯐ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯑꯆꯧꯕ ꯐꯥꯔꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯁꯤꯡ ꯁꯤꯕꯒꯤ ꯔꯤꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯄꯤꯈꯠꯄ ꯑꯃꯗꯤ ꯈꯣꯝꯒꯠꯈꯤꯕ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯌꯨꯝꯗ ꯑꯣꯛ ꯂꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯁꯤꯡ ꯁꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯂꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯥꯎ ꯄꯤꯔꯨꯗꯕ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯊꯤꯖꯤꯟꯕ ꯂꯥꯛꯇꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯥ ꯁꯟ ꯂꯣꯏꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯦꯟꯁꯤꯡ ꯄꯥꯛꯁꯟꯅ ꯁꯤꯕ ꯊꯦꯡꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯀꯌꯥꯗ ꯉꯁꯤ ꯈꯛꯇꯗ ꯌꯦꯟ 200 ꯁꯤꯕ ꯊꯦꯡꯅꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯁꯥꯂꯨꯡꯐꯝ ꯀꯥꯡꯊꯣꯛ ꯆꯥꯎꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯦꯟꯒꯤ ꯐꯥꯔꯝꯗ ꯉꯁꯤ ꯑꯌꯨꯛ ꯈꯛꯇꯗ ꯌꯦꯟ 60 ꯍꯦꯟꯅ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯌꯦꯟꯁꯤꯡ ꯑꯁꯤ ꯕꯥꯔꯗ ꯐ꯭ꯂꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛ ꯌꯦꯟ ꯅꯠꯇꯅ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯃꯈꯜ ꯑꯃꯠꯇ ꯁꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯌꯦꯟ ꯂꯣꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯥꯎ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯥꯔꯗ ꯐ꯭ꯂꯨ ꯁꯟꯗꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯁꯥꯂꯨꯡꯐꯝꯒꯤ ꯑꯀꯣꯏꯕꯗ ꯌꯦꯟꯁꯤꯡ ꯄꯥꯛꯁꯟꯅ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯈꯠꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯐꯣꯔꯦꯟꯅꯔ ꯎꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯗꯅꯕ CBIꯅ ꯗꯤꯜꯂꯤ ꯍꯥꯏꯀꯣꯔꯠꯇ ꯍꯥꯏꯖꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯑꯚꯤꯖꯦꯛ ꯕꯔꯃꯥ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯖꯒꯗꯤꯁ ꯇꯥꯏꯇꯂꯔ ꯆꯦꯟꯅꯕ ꯐꯣꯔꯖꯔꯤꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯎꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯗꯤꯜꯂꯤ ꯍꯥꯏꯀꯣꯔꯠꯇ ꯍꯥꯏꯖꯈ꯭ꯔꯦ꯫ ꯁꯤꯁꯤꯂꯤꯒꯤ ꯁꯃꯨꯗ꯭ꯔꯗ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯕ ꯍꯤ ꯑꯃ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯁꯤꯁꯤꯂꯤ ꯑꯃꯁꯨꯡ ꯇꯨꯅꯤꯁꯤꯌꯥꯒꯤ ꯇꯥꯏꯅꯕ ꯁꯃꯨꯗ꯭ꯔꯗ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯄꯨꯕ ꯍꯤ ꯑꯃ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 200 ꯔꯣꯝ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤ ꯍꯥꯏꯅ ꯏꯇꯥꯂꯤꯌꯟ ꯅꯦꯚꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯍꯤ ꯂꯥꯛꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯃꯥꯏꯒ꯭ꯔꯦꯟꯠ 318 ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯇꯥꯂꯤꯒꯤ ꯈꯥ ꯊꯪꯕ ꯂꯥꯝꯄꯦꯗꯨꯁꯥ ꯏꯊꯠ ꯃꯅꯥꯛꯇ ꯏꯔꯤꯇ꯭ꯔꯤꯌꯥꯟ ꯑꯃꯁꯨꯡ ꯁꯣꯃꯥꯂꯤ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯕ ꯍꯤ ꯂꯨꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 119 ꯁꯤꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯁꯃꯨꯗ꯭ꯔꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯦꯚꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯅꯦꯚꯤꯒꯤ ꯖहाज 2ꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯜꯇꯤꯁ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯚꯤꯅ ꯁꯤꯖꯤꯟꯅꯕ ꯍꯤꯁꯤꯡꯁꯨ ꯃꯤ ꯀꯟꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯈꯣꯡꯁꯥꯟꯈꯤꯕ ꯍꯤ ꯑꯗꯨ ꯂꯨꯞꯁꯤꯟꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯝꯄꯦꯗꯨꯁꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 110 ꯂꯥꯞꯄ ꯃꯐꯝꯅꯤ꯫ ꯑꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯊꯣꯛꯈꯤꯕ ꯍꯤ ꯂꯥꯛꯁꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯁꯤꯁꯤꯂꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕ ꯊꯧꯗꯣꯛ ꯑꯣꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ 9 ꯁꯤꯔꯦ 5 ꯁꯣꯛꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯇ꯭ꯔꯥꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯛ ꯑꯃꯒ ꯊꯣꯝꯒꯥꯏꯅꯔꯝꯕ ꯃꯇꯨꯡ ꯀꯥꯔ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯗꯒꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 5ꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯊꯨꯔꯥ ꯕꯔꯦꯂꯤ ꯔꯣꯗꯇ ꯂꯩꯕ ꯁꯤꯀꯟꯗꯔ ꯔꯥꯎ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ꯫
Misi mina nangliba miyosing adu Rajasthan ki Alwar dagi Uttar Pradesh ki Kasganj tamda lakpani aina phongdolotna mahakna aiki asopa singduk manak nakpada leiba hospital amada lekanari. Drug lana siznaba lising adi kunda Mizoram da miyoy humpuga tarit siki. Mamang sahi lising ani kunda Mizoram da drug lana siznaba dagi nupi taruk jauna miyoy humpuga tarit siki baga loinana heroin na mapung oiba killer drug oiri aina official amana ngasi phongdokre. Haukiba lising ani taraga mapandan drug lana siznaba na maram oiduna miyoy yangkai mga siki bane excise amasung narcotics department ki official duna aike mamang say the drug lana sinnabadagi sikiba mi humpuga tarit mag heroin da edik oiba singni amade drug lana sinnabadagi problem asi lakshinanaba state government na tengkang kya da thabak kyamuk lokale drug ayamba maru oina heroin asi Myanmar romdagi state jida lona pasilapani aina magna phangdokle Myanmar amasung Bangladesh ki marakta leiriba Mizoram asi haukiba lising amaga sampan marfu mari dagi drug lana sinnabagi problem kya mayok naraglibane Singi state asigi kilometer chatet kun gani thoi changba international border paringde laibak ani sika lona na leiribane official duna aiki augi balising ani tarama phawpudi state sida drug kamari lina pamisi asi painkiller am oina sinariba spasmo proxy bon thokalame adubo Myanmar amasung jomlona ba state chingdagi heroin pusalakpa hengalakpa dagide hauzik state sida heroin namapung oiba killer drug oire aina official duna phongdokle Maharashtra da school nauna hangdokhiba matung oza humpuga manga COVID-19 positive oire. Maharashtra ki Nasik da oza humpu manga amasung non-teaching staff tara school hangdoklaba matung COVID-19 positive oire kre. Nasik Health Department headmaster amasung oza ga loinana non-teaching staff lising adi jamga school hangdrengai ki mangoinana RT-PCR test tahun ke. Class 9 amasung 12 ki mahiroising ningthokaba nabita ki lerik tambiba aukhibane. Maharashtra da matam changna lockdown lairakkiba matung laingakna school sing adu amukana hangdoktuna mahi masing tamanna ba thausil paikat khibane COVID-19 na maram oiraga thama pallom school sing hangdana lairakhi district adu da school lising amaga sahum kun mari lay madugi manung de school sanipani fuga taruk amukana hangduna class 9 amasung 12 ki class haukrabane Nasik district administration ki matung inna ningthokapa nabitagi school amukana hanglakhiba adu da mahiroi lak amakalising kun gamathoi sangwa hundraga mapan mai tambalake adum oinamuk mairoi sing adugi mama mapasing pukningda virus adu launaraka haibagi akibati leire lainga ki kanglon matung ina school amada tamlipa mairoi tangkai amakaktamak nongmada lakhan gadabani aduga atopa tangkai aduna mathangi nobita school lakhan gadabani aina khangan grabane school sing nasu COVID-19 ka bari leina na sem ki bachana kanglon sing chap chana ngakadabane school sing adu ningthina sanitize tawbaga loidana thermal scanning marks ningthina uppa amade hand sanitizer matik chana thambaka loidana social distancing ki kanglon sing chungkak na chatkadabani haikibane school hangdokpa haukiba loinana oja amasung staff kaya positive oiba thengnar kiba asina lenga ki thokselda asoba singnaba ama oire aire Arunachal Pradesh class 8 class 9 11 ki oina school sing hangle thamapal ina thingjinduna laklaba matung COVID-19 ki protocol amasung SOP sing hakpa loinana Arunachal Pradesh da class 8 9 amasung 11 ki mahiroi sing kidamak school sing ngarang dagi amwana hangle aina official sing pongdokre adubo haujik ki oina residential school sing amasung hostel sing di makata na thingi kani aina official sing do phongdorakle class 10 amasung 12 ki mahiroi sing ki oina di aukiba November 13 dagi amukana class tawba aukrabane school sing amukana hangba asigi matang da education minister taba Dejan Aike makoi masa sing school da tharaktuna mama mapa sing na cooperation piri matam sang lip rupa matung school karakpa mahiroi sing chu toidok na nungai poki aina magna phongdorakle maraga sida sasinaba Aadhaar card paiba Bangladesh masa taragani thoi phare Tripura da ain kaina sangchilakpa Bangladesh masa taragani thoi phagatkhre ningthokapa namita miyosing adu thengnabaga loinana phagatkhibani Agartala airport da sasinaba Aadhaar card paiba miyosing adu thengnakhibani makhoi Indigo flight amada Chennai da jatkhinaba honaramkhibani Indigo ki staff sing na miyosing aduna pairiba Aadhaar card sing adu asabani haiba khanglakhe staff sing na miyosing adu Agartala da Chennai chananaba honarakpa matam aduda aeroplane ka khanaba honaringeda makhoina pairiba Aadhaar card sing adu asabani haiba khangbaga loinana airport security da pau pike kudakta airport security person sing na miyoi adu phagatki tungda miyosing ase Agartala police da sinakre aire
इंडिगोगी स्टाफ सिंह एयरपोर्ट सिक्योरिटी द लोना पाउ पिरकपग लोइना मिबी तरागनिथोई अदुना पाइरिबा आधार कार्ड सिंह अदु चिंगनानिंग ओइ आइना खंगलखे मिउ सिंह अदु फाजिनदना उहंग पहुंग चथबदा मराल जाजबग लोइना मकोई बांग्लादेश तगी इंडिया द आइन काइबा मोंगदा संथिलखबनि आइबा खंगबा ngamखे त्रिपुरा बांग्लादेश की ngamखै पारिंग दगी लोना संथिलखलब मतुंग स्टेट अदुगी कोनुंग अगरतला जौरखि लोइना असाबा आधार कार्ड सिंह अदु सिजिनदुना चेन्नई द चननबा टिकट लौखे पुलिस के पाउ मतु इन सासिनबा आधार कार्ड सिंह अदु त्रिपुरा के सोनामुरा सब डिवीजन द लैबा मिउ खरदगी लौरकपनि आइबा खंगबा ngamle अरोइबद कंटेंट सिंह असिगे मरुइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असेदगी यंगबिरि पुपनम पथागसरी चैनल असिंग अतुमदा कानरबदि सब्सक्राइब तौबिद्रिबसिंग सब्सक्राइब तौबिरमु लोइना लाइक एंड शेयर तौबसु काउबिगनु पुनमकपो अमुकान थागसरी